ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯍꯧꯖꯤꯛ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯧ ꯃꯐꯝ ꯎꯖꯔꯤ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯖꯔꯤ ꯃꯐꯝꯁꯦ ꯏꯁꯤꯡ ꯃꯥꯏꯁꯤꯡꯁꯤꯅ ꯏꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯗ ꯏꯁꯤꯡ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯗ꯭ꯔꯦ ꯃꯃꯥꯡ ꯆꯍꯤꯗꯒꯗꯤ ꯄꯨꯔꯥ ꯅꯩꯔꯤꯅꯤ ꯏꯁꯤꯡꯁꯤꯡꯗꯨ ꯇꯔꯟ ꯑꯍꯨꯝꯂꯛ ꯃꯔꯤ ꯏꯁꯤꯡꯁꯤꯡꯗꯨ ꯄꯩꯁꯥ ꯌꯥꯝ ꯆꯠꯂꯦ ꯑꯗꯨꯅ ꯏꯁꯤꯡꯁꯤꯡꯒꯤꯗꯤ ꯑꯣꯏꯅꯗꯤ ꯋꯥꯗ꯭ꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯃꯈꯣꯏꯁꯨ ꯂꯧꯁꯤꯡ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏ ꯁꯤꯗꯕꯒꯤ ꯄꯣꯠꯇꯨꯒꯤ ꯃꯐꯝ ꯎꯠꯆꯔꯛꯄ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯋꯥꯒꯥꯏ ꯂꯝꯗꯗꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯤꯕ ꯌꯥꯎꯏ ꯍꯥꯏꯇꯥꯔꯦ ꯂꯧꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯀꯩꯅꯣꯁꯤꯅ ꯍꯥꯏꯇꯥꯔꯦ ꯅꯣꯡꯒꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤ ꯂꯧ ꯃꯌꯥꯝ ꯎꯗꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯃꯥꯡꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯗꯅ ꯃꯥꯡꯗ꯭ꯔꯦ ꯑꯁ ꯎꯆꯦꯛ ꯑꯃ ꯂꯩꯕ ꯈꯪꯉꯨ ꯒꯥꯏꯁ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯂꯧ ꯐꯥꯔꯝ ꯑꯃꯗ ꯂꯥꯛꯑꯦ ꯂꯧ ꯎꯕ ꯐꯥꯔꯝꯗ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯂꯧꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯊꯨꯝꯕ ꯈꯣꯠꯄꯗꯤ ꯌꯥꯎꯖꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯎꯖꯔꯤꯕ ꯃꯐꯝꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯂꯧꯗꯨꯒꯤ ꯐꯤꯕꯝꯗꯣ ꯀꯃꯥꯏ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯁꯨꯝ ꯎꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯍꯟꯗꯛ ꯆꯍꯤꯗꯤ ꯆꯦꯡ ꯑꯇꯥꯡꯕꯅꯦ ꯑꯩ ꯐꯧꯏ ꯀꯟꯅ ꯍꯣꯠꯅꯗ ꯌꯥꯗꯦ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯍꯥꯏꯗꯤ ꯆꯦꯡꯒꯤ ꯀꯦꯖꯤꯗ ꯂꯨꯄꯥ 55 ꯍꯣꯡꯉꯛꯄꯤꯑꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯃꯆꯥꯅꯤꯅ ꯆꯦꯡ ꯆꯥꯛ ꯋꯥꯅ ꯈꯣꯠꯅ ꯇꯧꯕꯗꯣ ꯄꯩꯁꯥ ꯄꯥꯏꯖꯗꯕꯅꯤꯅ ꯌꯥꯝ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯂꯩꯖꯔꯤꯕ ꯐꯧ ꯆꯦꯡ ꯈꯔꯁꯦ ꯍꯥꯏꯇꯥꯔꯦ ꯃꯇꯤꯛ ꯆꯥꯅ ꯍꯣꯠꯅꯔꯒ ꯀꯩꯗꯧꯔꯒ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩ ꯇꯧꯖꯔꯤ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩ ꯁꯨꯝ ꯂꯝꯕꯤꯒꯤ ꯃꯇꯦꯛꯀꯤ ꯃꯤꯒꯤ ꯖꯒꯥꯅꯤ ꯁꯤ ꯑꯩ ꯑꯣꯖꯥ ꯁꯥꯖꯟꯕꯅꯤ ꯍꯧꯖꯤꯛ ꯁꯤꯁꯦ ꯃꯤꯒꯤ ꯍꯤꯡꯒꯣꯜ ꯀꯣꯏꯗꯨꯅꯦꯕ ꯑꯉꯟꯕ ꯍꯥꯏꯇꯥꯔꯦ ꯔꯤꯖꯥꯔꯚ ꯕꯦꯛ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯉꯟꯅ ꯄꯨꯊꯣꯛꯑꯒꯗꯤ ꯉꯟꯅ ꯄꯣꯠꯁꯦ ꯄꯨꯊꯣꯛꯑꯒ ꯄꯩꯁꯥ ꯃꯌꯥꯝ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯔꯤꯖꯥꯔꯚ ꯑꯣꯏꯅ ꯊꯝꯃꯅꯤ ꯃꯣꯏ ꯁꯤ ꯃꯐꯝꯁꯦ ꯑꯗꯣ ꯑꯩ ꯂꯧꯐꯝꯗꯣ ꯌꯧꯁꯤꯟꯖꯔꯦ ꯂꯧꯐꯝꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯇꯦꯡ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯂꯪꯆꯥꯛ ꯂꯥꯛꯑꯝꯗꯥꯏꯒꯤ ꯄꯣꯝꯕ ꯍꯧꯔꯦ ꯇꯨ ꯂꯩ ꯐꯖꯔꯦ ꯁꯤ ꯂꯩꯔꯦ ꯃꯔꯛꯇ ꯈꯔ ꯄꯣꯝꯕ ꯈꯣꯠꯄ ꯌꯥꯎꯔꯦ ꯂꯧꯁꯦ ꯐꯖꯔꯦ ꯃꯈꯣꯡꯗꯨ ꯆꯣꯂꯤ ꯂꯣꯏ ꯇꯧꯔꯦ ꯍꯧꯖꯤꯛꯐꯥꯎ ꯂꯧ ꯃꯈꯣꯡꯁꯦ ꯍꯧꯖꯤꯛꯐꯥꯎꯗ ꯐꯖꯔꯤ ꯍꯥꯏꯇꯥꯔꯦ ꯂꯧ ꯃꯈꯣꯡ ꯀꯩꯀꯥ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤ ꯈꯨꯆꯥꯡ ꯀꯩꯅꯣ ꯇꯧꯕꯒꯤ ꯆꯥꯡ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤ ꯆꯥꯡ ꯐꯕꯒꯤ ꯆꯥꯡ ꯑꯣꯀꯦ ꯌꯧꯔꯖꯔꯦ ꯂꯧ ꯄꯦꯡꯗ꯭ꯔꯦ ꯍꯥꯔ ꯑꯃꯨꯛꯇꯪ ꯍꯥꯞꯄꯦ ꯍꯤꯗꯥꯛ ꯀꯥꯞꯇ꯭ꯔꯦ ꯀꯩꯗꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯕꯅꯤꯅ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯕꯅꯤꯅ ꯂꯧꯒꯤ ꯍꯥꯔ ꯅꯨꯡ ꯌꯥꯝ ꯍꯥꯞꯇ꯭ꯔꯒꯁꯨ ꯐꯕꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯂꯧꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯨ ꯃꯊꯪ ꯎꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯄꯨꯟꯅ ꯌꯦꯡꯊꯔꯁꯦ ꯐꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯏꯁꯥꯅ ꯊꯥꯒꯠꯂꯗꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯊꯥꯒꯠꯂꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯂꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯌꯦꯡꯕꯗ ꯅꯠꯇꯅ ꯃꯌꯥꯝꯁꯤ ꯎꯕꯗ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯤ ꯀꯦꯃꯦꯔꯥꯗ ꯎꯕꯗ ꯈꯪꯉꯦ ꯐꯖꯔꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯄꯣꯁꯇꯥꯏ ꯃꯩ ꯍꯧꯈ꯭ꯔꯦ ꯀ꯭ꯔꯦꯛ ꯀꯥꯞꯄꯦ ꯃꯩ ꯍꯧꯔꯦ ꯐꯖꯔꯦ ꯑꯩ ꯐꯧꯏꯕꯤ ꯏꯃꯥ ꯏꯕꯦꯝꯃ ꯂꯥꯛꯑꯦ ꯏꯃꯥ ꯏꯕꯦꯝꯃ ꯅꯆꯥꯅ ꯑꯩ ꯂꯧꯁꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯐꯧꯕꯣꯠ 95 ꯃꯃꯥꯡꯗ 95 ꯊꯣꯛꯑꯒꯁꯨ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯐꯧꯕꯣꯠ 50 5 ꯈꯔ ꯍꯦꯟꯒꯠꯍꯟꯕꯤꯌꯨ ꯃꯔꯝꯗꯤ ꯆꯦꯡ ꯀꯦꯖꯤ ꯂꯨꯄꯥ 50 ꯄꯤꯁꯟꯈꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯍꯟꯕꯤꯌꯨ ꯑꯗꯣ ꯃꯤꯒꯤꯗꯤꯇꯣ ꯐꯖꯔꯦ ꯁꯤꯗꯩꯗ ꯃꯤꯒꯤꯗꯤ ꯉꯟꯅ ꯎꯕꯅ ꯉꯟꯅ ꯍꯥꯟꯅ ꯐꯥꯁ ꯀꯝ ꯇꯨ ꯐꯥꯁ ꯆꯥꯟꯁ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯉꯟꯅ ꯎꯕꯅ ꯉꯟꯅ ꯂꯣꯛꯇꯣꯔꯦ ꯊꯦꯡꯅ ꯎꯕꯅ ꯊꯦꯡꯅ ꯂꯣꯛꯇꯣꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯂꯝꯕꯤꯅ ꯁꯔꯀꯥꯔꯁꯦ ꯆꯠꯇ꯭ꯔꯦ ꯂꯝꯕꯤꯁꯤꯁꯨ ꯏꯁꯤꯡ ꯃꯥꯏꯁꯤꯡꯅ ꯅꯣꯡꯅ ꯃꯔꯥꯡ ꯀꯥꯏꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯆꯥꯎꯕ ꯁꯦꯡꯕ ꯁꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯁꯨ ꯏꯔꯩ ꯂꯩꯖꯗꯕ ꯍꯟꯗꯛꯇꯤ ꯑꯗꯨꯅ ꯁꯨꯝ ꯃꯊꯪ ꯃꯌꯥꯝ ꯑꯩꯒꯤ ꯂꯧꯒꯤ ꯐꯤꯕꯝ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯎꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯊꯪꯅꯕ ꯃꯤꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯍꯧꯖꯤꯛ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯧ ꯃꯐꯝ ꯎꯖꯔꯤ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯖꯔꯤ ꯃꯐꯝꯁꯦ ꯐꯠꯇꯣꯏꯅꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡꯁꯤꯅ ꯂꯥꯎꯔꯦ ꯏꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯗ ꯏꯁꯤꯡ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯗ꯭ꯔꯦ ꯃꯃꯥꯡ ꯆꯍꯤꯗꯒꯗꯤ ꯄꯨꯔꯥ ꯅꯩꯔꯤꯅꯤ ꯏꯁꯤꯡꯁꯤꯡꯗꯨ ꯇꯔꯟ ꯑꯍꯨꯝꯂꯛ ꯃꯔꯤ ꯏꯁꯤꯡꯁꯤꯡꯗꯨ ꯄꯩꯁꯥ ꯌꯥꯝ ꯆꯠꯂꯦ ꯑꯗꯨꯅ ꯏꯁꯤꯡꯁꯤꯡꯒꯤꯗꯤ ꯑꯣꯏꯅꯗꯤ ꯋꯥꯗ꯭ꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯃꯈꯣꯏꯁꯨ ꯂꯧꯁꯤꯡ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏ ꯁꯤꯗꯕꯒꯤ ꯄꯣꯠꯇꯨꯒꯤ ꯃꯐꯝ ꯎꯠꯆꯔꯛꯄ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯋꯥꯒꯥꯏ ꯂꯝꯗꯗꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯤꯕ ꯌꯥꯎꯏ ꯍꯥꯏꯇꯥꯔꯦ ꯂꯧꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯀꯩꯅꯣꯁꯤꯅ ꯍꯥꯏꯇꯥꯔꯦ ꯅꯣꯡꯒꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤ ꯂꯧ ꯃꯌꯥꯝ ꯎꯗꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯃꯥꯡꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯗꯅ ꯃꯥꯡꯗ꯭ꯔꯦ ꯑꯁ ꯎꯆꯦꯛ ꯑꯃ ꯂꯩꯕ ꯈꯪꯉꯨ
माले हौनारा जगो sababu sojainara samanda liri humba malangba ga hau cái nó này món đàn nó ai khai lên cái gì một triệu thì lấy vậy thôi lâu lắm thì phải mà gì à lúc kia một triệu lấy vậy thôi xin lấy được cái này yang chỉ ngoài một rọt lì ngoài này thôi rọt lì hay gì sao rồi anh sai bây giờ ai cho lời anh là máy tôi ra khi lâu xin xin cái xin lấy mà ở đây gì lâu thì mới rồi mà máy ròn ở cái xin lấy này ya cái này kỹ sản xin lấy anh là mẹ họ rong cho phải tại sao lâu nữa xin phải mớiได้แต่ยังพอไม่ได้แต่คือชาวทุกคนรักเขาเลยทำไมก็ดิฉันเลยได้ไหมอันนี้ไอ้ยืมตะการก็ยืมลำบีทุกเชื่อพอโหเลยไอ้เช่นสรุปเลยสิดิทำมาตั้งวันโย่เลยไอ้การเจ้พอเสร็จเลยตัวนี้นะงานพิเศษเลยตัวนี้ทำมาชุ่มไอ้นะทำมาบล็อกมาชุ่มจีนะทำมาชุ่มโยมแล้วชุ่มตัวนี้หันยังยังรวยนะฉันจะเติมมันบาดากี่บ้าบล็อกแม่อันนั้นไอ้เราตัวอินการนี้อินการเธอก็อยู่หมายเธอนี้ใส่ชิ้นจัดให้เขาดูนะyang sini bisa ke ngang bisa tahu ngasih bisa ke mana để lao nó participate tàu lao nó thôi ai hậu sự sạch lẽ hậu sự mà nó được chứ không phải nó sạch lẽ bây giờ nhiều người sạch lẽ thằng mình sạch lẽ xin phạm anh đi đấy gì nó mà đất xin phạm anh đi tàu thằng tàu đấy đó anh cái em ông một vòng này em tàu tàu cái này có cảm nhưng Labuki, jangan labuki. Tuh warak narak musuh. Đây đây, ma'am, ai xem condition, kamu condition lagi, pada berat sih ma'am. Kami yang sih sendiri ma'am. Tuh ini sih boleh kena dalam live ya. Tuh. Ada hari sih tuh ini. Tôi đến cho cái này à đây cái bài phá cái gì xuống hoàng mà cái gì tôi đến như hoàng mà lấy lâu em nó xỉu xỉu đấy nè cái nó như này cái mà sampra palm mới sampra palm tôi napi hơi hậu dân này tôi sampra palm napi thì hơi phải rồi sampra hạt thân thải sampra bài pan lắm hả nhiều phụ ra mất tên anh đấy muốn hàng đầu dùng sáp pha mà muốn nghe được cái mẹ surprise nó mẹ đó dùng sáp pha mà muốn giờ cái xoay chích xíu ra cái của một phần ta đó không mấy nung xí xin nào dùng sáp pha chắc ăn thật thào này ôi tôi chỉ để tôi định dùng sạp phạm tôi sử dụng sạp phạm chắc ăn thật mà tiêu mình sang quần giờ kia mà tiêu mình sang mày áo luôn quần giờ kia napi xuống mà tầm năm hiện phải là độ napi xuống như thế tầm nung chính chủ với như nào thì ra cà phê không hắn tôi thấy gì đấy xem với sao thì napi xuống cái là phải là phần này làm labor sang qua tôi mày ăn chứ không chân mày mang được cái mi cúc này của nó cũng nó mà mới này tôi gặp hàng tôi gặp phạm sáng mày áo tan xong rồi qua salad gì nhưng mà salad gì xin nào mày phân mà ngày xưa lâu xin qua không mà sao sai được xin được cái bye bye cái xin nó subscribe like share comment to video mu ai channel sibung nusi video sini halaman mem pono po hani ale tena gobin em support ki machi ki thagasa phone luk se bye